Handak chahi ahanba hainao oidiniko. Anh video hainao chaba makhaisi uraga yam chaningwado togi lawhalakpani tangdi yam tang. Charage yenge asangmani. Kana kana hainao pami. Aigumna asangmani ko ina pami sido. Ahanba oidini handak chahi. Mukuzi yaun hapchile pamura palo. Mukuzi charage. Thumdammal kharama charage. Kharamana. Nilagi. Mukuzi yam sana charoida. Ahanba morok si angang masih hapagan tunjay yo. Angang masih manam si yung dapat pani gola patigi macal gi morok. Gola patigi macal morok ay di kanga manam ya. Ako itay ko yun. Amit kaya. Ano? Wah. Sige. Wow. Hore. Karaman khai tuai. Maruga se kay haidi. Maruga se kan laudari ba. Hainao masin phadri bri hekta layo le ini ba koi. Thaina hainao masin phadri ba api ba hura la chare yamna. Ahan kayna sauba koina blade ka lela sanawada thomoro kapaga yam hawon khairi bu mong si yadri tu jo hawore tina side amada thamani side amada sinameta thomoro kanna nama chadoini sina hainao gi mukbang chabadi uloida atutagidi moi golapati gi loktak machani promotor yang moi kaino se moi morok se loktak machal gi morok ni se golapati si ape pura lakpaninga ini am hainga se sina tatagi tumne बस बहुत हो गया ayo din yawa tak lama nggak tak si sindi thome thabi gumna tawe hawe ora uya timyan in halenda ki ai chabase thuna phanga ani manipur da so do chabiro thank you